Pangam Kraba Thawal SP Hawizam JOYSHREE Ngapigani Jugesh Chandragi Teamda Lupa Lakh Taraga Loinana Service Recommendation Piragani Haina Ngasi CM Birena Lauthokre Dhanamanjuri University ke Mahiroi Singna DM Arts da Laiba Registered Amadi BC gi ka Tugaiduna Khongjang Sangsinkre Amadi Nagagi Rasniti gi Wathok ase Wakhainaba Center amasung NSM IM anigi marakta English aniga tara mangada Khuyak Taunakiba Framework Agreement na Naga isu loisin bada sauna khurong thangale hairi Miyamna Mena piba COVID-19 ge SOP sing ningthina ngakna satuna sathopa matamda mask upiba sanitizer sijinabiba khusa sengna toina hamiba amasung phutaruki distance ngakna chatpa haiba chana kanglon sing asi tung induna COVID-19 dagi ngakthokminasi loinana sahi tara nipan gi mathakta leiba miyoi singna COVID-19 vaccine soidana kapthokpiyo Poni TV na sandok saba Manipuri pau miyang tabriba singbo JOYSHREE na taramna oksari haujik pau sandok na pizari Yamnaba khulai fagatpa ngamkraba Thawal SP Hawizam Jugesh Chandragi Teamda Lupa Lakh Taraga Loinana Service Recommendation Piragani Haina Ngasi CM Bangloda Pangthokpa Paugi Mipam Amada Chief Minister N Birena Lauthokre BJP Lengak Asina Manipurda Sahi Mariga Thanipan Sasan Toropa Asigi Souvenir Pongduna Lengak Asigi Achievement Miyamda Pongdokpagi Thauram Amada CM na Makhata na Haiki Manipurna Education da Kanna Honabadagi Government School da Mahiroi Tambagi Chang Aduki Matik Hangale Manipurna Northeast da Good Governance Labor State Ama Oire Ngarang Nahanda Fongkiba National Papers Singda Manipurna Agriculture da India gi Apikpa State Singi Makok Oibang Amkre Haina Lauthokre Khungam Humpumari da door to door vaccination Tawa Amadi Health Checkup Tawagi Tabaksu Loishile Haina Birena Fongdokladuna DM College Asi University ki Thakta upgrade Tawkre Chancharpur da University Ama Hangbagi Ayaba Piraktuna Sem Sabaloire Haiki Lambi Thong National Highway Hauziki Tia Aduki Matik Fagale District Khuding Magta Oxygen Plant Linkale Tipaimu More Tamenglong Yauna Mapam Mangada Helicopter Service Tamnaba Helipad Sanabasu Sanction Tawkre Haina CM na Fongdoki Drop out Tauduna Lyric Tamba Ngamdraba Sata listing Anika Chanida Lemna Lyric Tamankré Law and Order gi Fivam Hena Yangshan Bada Aduki Matik Fagale Haina Sobirena Fongdoki School Fagaran Jena Kendra Humpuda School Humpu Hana Lokatpani Madugi Dudai Koida Fangiba achievements Kamaita Gebu Suddenly we have jump up the penalty 25% admission in a government school. Government school da Hana the 25% penalty jumped away. Adagi school me taba school si matam I'm not criticizing anyone, but school ki linked par se me lai khangde satra lai khangde madugi gram realities yendana school link lamba khongala mayam ma nei bodo koi 237 schools koi amalgamate toy na Dhanamanjuri University ke Mahiroi Singna DM Arts Laiba Registered Amadi BC ge ka Thugaiduna Khongjing Changsingre Satra Singi Pithok Tana Lairiba Marksheet Pidana Pibinaba Haji Kiba Laikre Adubo Pibidre Haire Satra Kayagi Makhataba Study Tauba Fawa Yaraktaba Tankak Laklaba Fawa Matong Masak Khangdana Lairiba DM University ke Authority ke Mayokta Ngasi Mahiroi Kayana Irang Horaktuna Register ke Kagi Mingsel Thugaike Imphal West ki SP Laktuna Fibam Adu Control Tauraba Matungda Mahiroi Singa Registered Amasung BC ga Unaraba Matungda Yanaba Ama Purakre Haire Hiram Asigi Matangda DM Arts ki General Secretary in charge Oiriba Irom Dimo Chana Haike Matam Chana exam ge result Haidok Pidaba Amasung Marksheet Pitoktaba Asina DMU gi Mahiroi Singda Chauna Saitheng Piriba Asigi Matangda Union na so Kayarak Authority da Haijakhiba Laikre Loinana Mahiroi Singi Scholarship Thazin Bagi Matam November Kuntra da Loire Haiba Khangna Oza Singna Marksheet Pitoktaba Asida
ihau asi haurakibani adubo register amadi BC na thajaba pirakpagi matung inna OBC scholarship ke last date matam sangdoknaba NSP da hairagani SC Mahiroi Singh ge scholarship thagatpada reading certificate na mahut sinba yahanba amadi isan uidegi na ngasi fawbagi manungda marksheet pithokani haina thajaba pirakhi adubo hairiba wafam asi thabakta onthok taba tarabadi makhatana khongjang sangsilagani haina makhatana phongdokhi Nagagi Rasniti ge wathok ase Wakhainaba Center amasung National Socialist Council of Nagalim Isak Muiba anigi marakta haukiba Englishing aniga taramangada khuyek taunakiba framework agreement asina maram oiduna matam sangna panduna leiriba naga isu ase loisenbada chauna khurau thangalei hairi Indian Express ki pau amana government ge Likhun Singh palladuna hai atai isu sing di loisle adubo NSNIM na sovereignty ki matangda framework agreement dagi tauriba wan thok asina maram oiduna santi ge wari ase loisin bada apanba oire haire sovereign power share taunaba clause khara leibana NSNIM na aikoi ataiga manade haibasi phongdokpaga loinana hairiba ase ngakna chatkadabani haire Englishing aniga taramanga ge August thada Prime Minister Narendra Modi yauna New Delhi da khuyek taunakhiba framework agreement asege matung ina sovereignty haibase phangdaba yade loinana naga wathok loisenbada maning tamba power ani India amasung naga ase santi oina punna saminaba mathok tai haina NSMIN na phongdokle Manipur High Court na pikhiba order amagi matung ina lengakna tribals market vendor gi chana kanglon kaya semlabasu Tribal Affairs and Hills Department gi director na tauning ba tawbagi fibam da leire haina Tribals Market Vendors Association TMBA gi treasurer Rebecca Lufeng na phongdoragle wafam ase Manipur Press Club ta pangthokpa paugi mifam amada phongdokhibani mahakna hai Imphal East ki New Nambuland da Tribal Market ki Management Committee khanbada potpam phamdaba mioi sing hapsinduna Tribal Affairs and Hills Department ki director na Sakti Lana Sizinare Tribal Market ki Management Committee khanbada market manungda potpam phamba mioi sing yawhannaba Manipur High Court na yathang pikhiba leirabani court ki order matung ina lamdam asigi lengakna chana kanglon kaya semlabasu Tribal Affairs and Hills Department ki director na guidelines singbo tatana thugaiduna tauning ba tawduna leire masida matam sana mapu panba lengak asina authority na Tribal Market ta popham phamlibi singi awaba asida pieng sangbiu haike Imphal gi Kanglada National Disaster Response Force NDRF na khudaki oiba khudong thiba ama tholakpa matamda matau karamna mayok nagani haibagi matangda miyamda khanganbagi thoram ama ngasi pangthokre khudakta mai chakpa amadi gas leak oirakpada karamna kangani haibagi matangda miyamda utuna khanganke karamna manangda victim asi estable toda Platoon commander na apogi accident commander da apogi ora sasikar mamanda masi kesu oibadagi aduna apogi pokhai bagi wa laibuna aduna ya sasi pokhai de bagi hutta apogi asuma mawangga ka stabilize tawaka pudopagi mawanga doni mayam do chari paugi marak thana ten break amatang lugzari
imagi acting classes lakliba December 1st week tagi haujaragani maramasina haujagadoriba classes asida yaubi ningba pambiba singna acting classes ki anoba batch lisinganiga kunmathoi amadi kunnithoi gi form submission tauba yaragani akupa marol gi damak irom sham kesor tera tongram laikai amadi contact number 8787458096 asida pau phaubiru break ki matung da mayam butaram nausari makhataba pausingda more da dengue gi case leptan hengalakle ngarang su case taruk report tokhi loinana border town asida ngarang fawda punna dengue gi case chama yaukhre ngarang gi case taruk report tokhiba mafam singda ngasi special malaria unit more gi assistant malaria officer AMO yauna team anina fogging tawaga loinana larvae site khida kapthoktuna akanba section tharang lokhat pa hokre more da dengue gi case hengalakpa lairiba fibam asi state malaria officer Dr. Rahman Sisti district malaria officer Manibushan Amadi IEC consultant More and Gopa Kishona yangsin bagi thabak satari Autonomous District Council Bill 2021 ge matangda handak All Tribal Student Union Manipur Achumna Kaukiba Economic Blockade manungda blockade saugatpa kangbuna Senapati thongda nung langsilakpadage gari gi mingsal machet sangduna oi thangba mit soklaba asamgi boka jandage driver Tongram Joy Kumar ge mit layeng bada changba senpam punamak Manipur Drivers Association MDA na puthoktuna layeng bibagi thabak MDA bu thagatpa phongdorakre MDA na drivers kunai gi damak kathokpaga loinana tauriba thabak sing ase thaganingai ni haina association gi general secretary Sanjoy na phongdokre amaromda MDA na drivers sing na awaba tarakpa matamda mateng pangbada kanagumba kharana association asibo lana uhanba yaba mawongda media da phongdorakpa asi laibak thibani driver ama asok apan nangbada mateng taunabagi damak thagatpa phongdoi adubo media gi khuthangda mana loba honabagi tabakti Makhatana Tawiganu Haina MDA ge General Secretary Sanjoy na Hairi Manipur Legislative Assembly Hills Areas Committee na draft Tauraba Jam Manipur High Hills Area Autonomous District Committee Bill 2021 Khananaba Committee ama semkre Committee asigi Chairman oina Tribals Officer and Hills ki Minister Phungjangin Balte amasung Convener oina Manipur Government ge Additional Chief Secretary Lenkojin Haukip Haukre Committee asida member oina legadaba singi maming singsu lauthokre Paugi maraktana ten break amatanga mulogzari Tapta Institute of Fusion Music Taiphumgi Makhada Taptagi Sai Khaktada Yumpham Oiba The Voice of Taiphum Hana Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sogli Singaniga Kungamathoi Irai Numittagi Pangthokpa Haujaragani Episode 9 Sathagadoriba Fusion Music Competition Asigi Winner amadi first second runner up singda pigadaba khudung chaba singdi Free day say semba record changba amadi tapta musical concert ta rotation naina sarugyahanba asina singbani akupa marol gidamak 9362109942 natraga 6009166130 da pau for you organized by Tapta Ven Music and Tapta Fan Club break ki matung da mayam butaram na koksari makhataba pausingda haukiba tang tara humdoida Chuanchapur district ta leiba nipu taruk shuba ARG post ama dage Chuanchapur district headquarter tamna lakhiba nipu taruk shuba ARG CO Colonel Biplab Tripathi ge convoy kangbubo PLA amasung MNPF na ambush tokibagi thodok aduga mari leinana NIA na case ama register tobagi wafam Manipur police ta yaurakre haina phongdorakpaga loinana case asigi mari leinaba punamak Manipur police na NIA da sinaragani hairi India government ki mathakta lan hoba unlawful activities ke tongan ba section singe makhada case asi NIA na register tokibani hairi
Ningtam Lammi Rani Guiding Lobo Ikai Piba Amadi Singnaba Wapam social media da Tagalakiba Mioi Amagi Matakta Logi Matik Saba Tabak Lokatpio Haina CSO Tarana Impal Westki SP da Aiba Wakat Gerald Ama Pishin Kray International Human Rights Association Manipuri President Amasung Coordinator Dr. Mark T. Haukip Kawa Mioi Amagi Matakta IPSA Akom Lob Pandam Ipa Kanglamai Kabui Mothers Association Kil CLK Jararong Union Amadi KSA na Puna Matik Chaba Tabak Laukat Pinaba Loop Sing Asigi Mihut Kangbuna Ngarang Impal West ki SP Dr. Sarangtem Ibom Sada Aiba Wakat Gerald Ama Pishin Kray Gerald Adu Pisiluraba Matungda Loop Asigi Mahut Sinba Ipsagi Vice President Kurajam Athobana Paumi Sing the Human Rights Activities ni Haijaba Mark T. Haukip na irresponsible oiba Amasung State ki Yeknaba Amasung Amagumna Ishor Dona Latna Riba Rani Guiding Lobo Sasin Naba Ning Tamla Mini Haina social media da Haukiba Tang Kulum Doida Tagalakiba Adu Taraina Loba Chumloi Haina Pongdoke Mahaki Tawong Asi Manipurgi Miyamgi Mayokta Laiba Puru Maselgi Aponba Tugainaba Honaba Miyam Pumbabo Ikaiba Pibagi Matakta Usit Tawaidaba Matau Utpa Oibana Mahaki Matakta Action Lokopam Toe Maram Asina Magti Haukipo Faraga Lebaki Logi Matung Inna Matik Saba Serak Pibio Numit Humnegi Manungda Lengak na Mioi Asi Padrabadi Lobsing Asina Tumina Laitokloi Haina Haike Ngasi Impal da Pongba Pausi Singi Maruiba Pau Khara Ingminase Sangai Express Chochanpur ambush NIA na case register taukre police na yamlaba nongmai sing fagat kre Rani Guiding Nubu Karem Nabagi action launaba SP da wakat kre Poknafam Thobal District Police da yamlaba kulai sing fagat kre Government asi masa khaktana thagat chaba miyam da surrender tauraba lengakni en loken Cultural Forum na artist amasung ayiba punna mi kuntareta award sing piduna ikai khumnakre pung kunmari da kuntra manga positive oiki amalaikide Huyen Nampao Delhi da Mitei Maitai bu ST lista yahonna bagi khongjang haukre Manipur government na recommendation thagadabani haiduna jantra mandra da wakat mi famkre Chawkhat Thaurang Paikhatuna Awon ba Wangkem AC ohengani jiban Naharol gi thodang Mikhal da ona taina bathabak tawbadagi fangpham thokpa hak fangbang ngamdana lakhibani Chief Minister Thawbal Police na lalholub amagi syntax ta losilamba yamlaba nongmai sing fagat kre Uripo Kendra da Mirep oiriba sing amasung mihut oikraba sing na tawba thabak tagi ihen hen na thabak tawgani Ragumani PLA ga hiram amata da mari leina de Aroibada Maruiba Pau Amuhanna Prabhat Thawal SP Hawizam Jugis Chandragi Timda Lupa Lakh Taraga Loinana Service Recommendation Pidagani Haina Ngasi CM Birena Lautokre Dana Manjuri University ke Mairoi Singna DM Arts ta Laiba Registered Amadi BCK ka Tugaiduna Kongjam Samsin Pre Amadi Nagagi Rajniti ki Wathok Asi Wakai Nabak Center Amasung NSN IM Aniki Marakta English Aniga Taramangada Kuyek Tongnakiba Framework Agreement Naga issue Loishin Badal Sauna Korok Hangale Hairi Hauziki Oina Poniti Bina Sandok Saba Manipuri Alap Pau Loishin Zare Miyang Tabiri Basingbo Amokan Kurum Zare